PK channel pothaminasi khaminasi channel asibu miyeng tabiriba khwai kudingmakpo adongi marup kameswar mangana ngasisodumak taramna uksari channel asina sayol khudingi nomajin numit khudingi puthoksaba sayol gi rasi folda ngasi April gi tang 16 tukina May gi tang 2 fawbugi oiba sayol asigi rasi fol khudol tamjage miyeng taminasi Ahanbada mes tang 16 kunipan fawbugi manungda thabakki anoba paw tagani migi upai fangani subanomba karbar toba kanagani imung manung santi oigani tang 18 dagi tang 2 fawbugi manungda lamda chatpa kaide imung manung senjin sajali sana khonabagi thabakta mingchat fangi haksangi oinadi kaide mahigi oinadi fajana tawgani pakhangli sabigi oinadi haina singnagani Ani subada bres tang 16 kunipan fawbugi manungda laitin gi thabak thoramda pukning sangani pung yaiba moibung khongba gi thabakta mingsat fangi anoba posei lepseli tang 18 dagi tang 2 fawbugi manungda sel makhong pali mari mata unai wano mamai pai lamda satpa kaide haksangi oinadi kaide mahigi oinadi fajana tawgani pakhang lesabigi oinadi thungnagani hari Ahum subada mithun tang 16 kunipan fawbugi manungda anoba nungaiba paw tagani wakhal nungaigani subanoma kanagani karba tawba sakhotkani mina chanbigani tang 18 dagi tang 2 fawbugi manungda lamda chatpa kaide mari mata lakani sana khonabagi thabak laitin gi thabakta pukning sangani haksangi oinadi kaide mahigi oinadi fai pakhang le sabigi oinadi haina singnagani hairi Mari subada karkat tang 16 tagi kunipan fawbugi manungda laikai gi thabak thoramda matam mangba oi sa sangi karbarda sel mangi laibak yengbagi thabakta sel satli lamda chatpa kaide tang 18 dagi tang 2 fawbugi manungda wanomba sakri thangi phom hongi laitin gi thabakta thawai yawgani haksangi oinadi kaide mahigi oinadi phajana tawgani pakhangle sabigi oinadi thungnagani Singha tang 16 tagi kunipan fawba amadi makhatana tang 2 fawbugi sab manana haribisigi manungsida anoba nungaiba paw tagani lamda chatpa kaide fam hongani panduna lekhiba sel fangani sel makhong panba subanomba tahugdaba ningba kaiba tawgani imung manung santi oigani mahigi oinadi ningba thungde pakhangli sabigi oinadi muknai Kanya tang 16 tagi kunipan fawbugi manungda imung manung senggut sagatkani fam hongani karbarda sel mangani mari mata yumda thunglagani lottery yawba sel mangani tang 18 dagi tang 2 fawbugi manungda lamda chatpa kaide sel makhong pali potchai lepsin batawgani panduna laikhiba sel fangani haksangi oinadi kaide mahigi oinadi ningba thungde pakhang lesabigi oinadi thungnai Matangda tulla tang 16 tagi fawbugi manungda anoba paw tagani karbar thoba mai pakani mari mata thunglagani tang 18 dagi tang 2 fawbugi manungda sel makhong pangani pochai election gani thika toba kanagani imung manung senggot sagatkani haksangi oinadi kaide mahigi oinadi fai pakhang lesabigi oinadi luhongi Bresik tang 16 tagi kunipan fawbugi manungda fam hongani anoba marup fangani subanomba karbar toba kanagani imung manung santi oigani wanoma mai pakani tang 18 dagi tang 2 fawbugi manungda pungi sei toba mingchat fangi laikai gi thabak thoramda pukning sangani sel makhong pali haksangi oinadi kaide mahigi oinadi fai pakhang le sabigi oinadi haina singnagani
ꯈꯟꯅꯨ ꯇꯥꯡ 13ꯇꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ, ꯇꯥꯡ 19ꯗꯒꯤ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯝ ꯍꯣꯡꯒꯅꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯉꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯒꯠꯂꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯀꯔ ꯇꯥꯡ 13ꯇꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯉꯤ, ꯐꯝ ꯍꯣꯡꯉꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯜꯂꯤ, ꯃꯔꯨꯞꯅ ꯌꯦꯛꯅꯕ ꯑꯣꯏ, ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯐꯥꯎꯅꯕ ꯋꯥꯠꯂꯤ, ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯇꯥꯡ 19ꯗꯒꯤ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯜꯂꯤ, ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯉꯤ, ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯁꯣꯏꯕꯗ ꯈꯠꯅꯩ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯩ꯫ ꯀꯨꯝꯚ ꯇꯥꯡ 13ꯇꯒꯤ 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯐꯠꯇꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯀꯥꯟꯅꯗꯕ ꯃꯤꯒꯤ ꯎꯄꯥꯏ ꯇꯧꯒꯅꯤ, ꯁꯨꯕ ꯅꯣꯝꯕ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯋꯥꯅꯣꯝꯕ ꯃꯥꯏ ꯐꯥꯛꯀꯅꯤ, ꯇꯥꯡ 19ꯗꯒꯤ ꯇꯥꯡ 2 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯃꯣꯏꯕꯨꯡ ꯈꯣꯡꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯉꯤ, ꯐꯝ ꯍꯣꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯩ꯫ Saruk Yabiyo slogan competition on the theme of our responsibility to COVID-19. Hauzik Prithibigi mafam kayada sinma thungna tamthiraba laina laisat amoina sandoriba COVID-19 natragana coronavirus haiduna khangnariba laina laisat asiga mari lenana aikoina lawgadaba thawdangi matangda slogan competition ama All Hero Student Welfare Association niyamna aswa haiduna khangnariba organization asina sinjalangduna pangthoksagadari hariba slogan competition asida thamjariba prize first prize ta lupa lising ama certificate amadi top gift amaga second prize lupa satret amadi certificate loinana gift third prize ta lupa sanga loinana certificate amadi gifts loinana mari suba amasung manga subagi consolation prize thamjari form thajin bagi aroi matam April gi tang 19 loinana hena akubu maron gi damakta please contact 8257969276. Saruk Yabiyo slogan competition on the theme of our responsibility to COVID-19. Welcome back to my channel Pothamina Sikangminasi. Hauzik makha chathajarpoina arobida lokusage minna tang 13tagi 19 fawbagi manungda lamda satli anoba marup unai paw nungai batai fam kai imung manung sanjin sajali sel makong pali tang 19dagi tang 2 fawbagi manungda karbar toba kanagani wanom sakri thangi larik fongi laitin gi thabakta pukning sangi haksangi oinadi puknungaite mahaigi oinadi kaide pakhang leisabigi oinadi muknai. PK present aigi haizaba acting ni sayol khudingi thangja numit khudingi puthoksagadaba PK channel gi thorom moina ngarang dagi haujakraba thorom ni aigi haizaba acting ni laiki da tongan ba acting kaya thokjari bising sibo promote thokjabu oina sandoksagadariba thorom ni thangja numit khudingi thamjagadaba thorom ni aigi haizaba acting ni mi amamam khaki oiba dialogue lokasagadul sandoksagani. Only on PK channel Pothamina Sikangminasi YouTube channel.